Kolkata ki Sangeet Kala Mandir da numit nini chatharakhiba Niri 9th International Film Festival 2023 ge manai genthokpada Manipuri film ge saknairaba director OC MEIRA bo jury special mention award pirkle mana asi festival asida official selection fangkiba Manipuri feature film asengba iralbo direction pi bagi damak tapirakpane Niri media na Mars 15 nomination kiba festival asigi director Dr. Junmoni Devi Kauna film asina festival asida suruk gyarakpa asina festival ase hena masak thokatle haina phongdoke film asi doshu yali film production Manipur ki banner makhada Ketremium Subadadina story producer amade lyrics oibane malem gi oina kumja lisingani ga konithoi da puthokiba tongan ba lol gi featured film chani ga marfu tarukna festival asida surukya ke yamkraba film sing asida gi supna tagi film nipan khaktamak khangatpada asengba iral su gyawrakhibane festival asida film director OC MEIRA sarukya ba ngamkhidabana maram oiraga production team gi mahut selaga film sigi assistant cinematographer Thingbai Jam Omis Kumarna OC MEIRA ke mahut selaga lemjaningai oiraba international award asi lauke Ningsing Bayai festival asi G short film category da Manipuri short film EY su sarukya ke Kwairakpan Bishwamitra na direction piba film asida saktam langkhibi leishangthem tonthoi nganbina short film category da best actress ke mana fanglake nongdol mamikol films na puthokpa film asi malemgi maming dairaba film festival singda saruk yariba film amane film asida tonthoi hananasu best actress ke mana anirak fangre